ꯑꯩꯈꯣꯏꯒꯤ ꯊꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯃ꯭ꯌꯥꯟꯃꯥꯔ ꯕꯨꯙꯤꯖꯝꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯀꯟꯗꯤꯁꯟ ꯀꯔꯤꯅꯣ ꯃꯐꯝꯁꯤꯗ ꯆꯔꯛ ꯆꯍꯤꯡꯗꯅ ꯆꯔꯥꯡ ꯈꯩꯔꯥꯡꯅ ꯂꯩꯔꯛꯄ ꯑꯁꯦ ꯅꯣꯡ ꯁꯥꯡꯂꯛꯂꯦ ꯍꯥꯏꯅ ꯇꯥꯏ ꯁꯥꯟꯇꯤꯒꯤ ꯊꯣꯡ ꯂꯣꯟꯈꯤꯕꯗꯤ ꯀꯨꯏꯔꯦ ꯍꯥꯏꯅ ꯇꯥꯏ ꯔꯤꯄꯣꯔꯠꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯟꯗꯤꯁꯟ ꯍꯧꯖꯤꯛꯁꯨ ꯐꯗ꯭ꯔꯤ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯑꯃꯗꯤ ꯑꯥꯔꯝ ꯔꯦꯕꯦꯂꯔꯁ ꯒ꯭ꯔꯨꯞꯀꯤ ꯃꯔꯛꯇ ꯐ꯭ꯔꯣꯟ ꯀꯌꯥꯗ ꯃꯐꯝ ꯀꯌꯥꯗ ꯁꯣꯛꯅꯔꯤ ꯁꯤꯚꯤꯜ ꯋꯥꯔ ꯑꯗꯨꯒ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯈꯨꯠ ꯍꯥꯝꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯅ ꯃꯈꯣꯏꯒꯤ ꯑꯦꯔꯤꯌꯥ ꯄꯤꯛꯁꯤꯟꯈ꯭ꯔꯦ ꯂꯦꯞꯇꯅ ꯄꯤꯛꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯏꯟꯊꯣꯔꯛꯂꯤꯕ ꯃꯐꯝꯁꯤꯡꯗꯒꯤ ꯇꯣꯉꯥꯟꯕ ꯑꯥꯔꯝ ꯔꯤꯕꯦꯂꯤꯌꯟ ꯒ꯭ꯔꯨꯞꯁꯤꯡꯅ ꯏꯊꯅꯤꯛ ꯒ꯭ꯔꯨꯞꯁꯤꯡꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯍꯧꯔꯦ ꯔꯣꯍꯤꯡꯒ꯭ꯌꯥ ꯌꯥꯝꯅ ꯍꯥꯠꯈꯤꯕ ꯔꯣꯍꯤꯡꯒ꯭ꯌꯥꯒꯤ ꯍꯣꯝꯂꯦꯟ ꯑꯔꯥꯀꯥꯟ ꯍꯥꯏꯔꯤꯕꯁꯤꯗ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤ ꯀꯧꯕ ꯔꯦꯕꯦꯂꯔꯁꯤꯡ ꯑꯁꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯦ ꯈꯔꯅꯤ ꯃꯥꯡꯗ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤ ꯂꯨꯞ ꯑꯁꯤꯅ ꯔꯣꯍꯤꯡꯒ꯭ꯌꯥꯁꯤꯡꯗ ꯍꯥꯏꯈꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤ ꯁꯦꯐ ꯁꯦꯀꯨꯔꯤꯇꯤꯒꯤ ꯋꯥꯈꯜ ꯆꯞ ꯆꯥꯅ ꯊꯝꯒꯅꯤ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯇꯧꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯈꯔꯅꯤꯁꯤꯗ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯑꯃꯗꯤ ꯑꯇꯩ ꯋꯦ ꯑꯣꯐ ꯑꯦꯇꯦꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ 200 ꯔꯣꯍꯤꯡꯒ꯭ꯌꯥꯁꯨ ꯍꯥꯠꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯔꯣꯍꯤꯡꯒ꯭ꯌꯥ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯑꯣꯏꯅ ꯒꯣꯞꯁꯨ ꯃꯈꯣꯏꯒꯤ ꯅꯠꯇꯦ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯀꯅꯥ ꯂꯩꯇꯦ ꯀꯅꯥꯗꯁꯨ ꯊꯥꯖꯕ ꯌꯥꯗꯦ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯌꯥꯝꯅꯃꯛ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯅꯤꯁꯨꯕ ꯋꯥꯐꯝ ꯑꯃꯅ ꯔꯣꯍꯤꯡꯒ꯭ꯌꯥꯟꯁ ꯍꯥꯠꯈ꯭ꯔꯕ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯤ ꯕꯨꯙꯤꯖꯝꯒꯤ ꯃꯔꯨ ꯃꯀꯣꯛ ꯑꯣꯏꯕ ꯙꯔꯃ ꯆꯠꯄ ꯒꯨꯔꯨ ꯑꯦꯛꯁꯇ꯭ꯔꯤꯃꯤꯖꯝꯁꯤꯡ ꯑꯗꯨꯒꯤ ꯐꯤꯕꯝ ꯃꯈꯣꯏꯅ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯥꯔꯃꯤꯒꯤ ꯍꯦꯜꯞ ꯂꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤ ꯑꯞꯁꯥꯏꯠ ꯗꯥꯎꯟ ꯑꯣꯏꯈ꯭ꯔꯦ ꯃꯈꯣꯏ ꯃꯁꯦꯟ ꯁꯤꯚꯤꯜ ꯋꯥꯔ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯒꯤ ꯃꯈꯨꯠꯇ ꯃꯈꯣꯏꯒꯤ ꯃꯤ ꯂꯥꯛ ꯁꯤꯈ꯭ꯔꯦ ꯄ꯭ꯂꯁ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯄꯁꯨ ꯌꯥꯎꯅꯈ꯭ꯔꯦ ꯆꯦꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇ꯭ꯔꯤ ꯑꯃꯔꯣꯝꯗ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯅ ꯙꯔꯃꯗ ꯀꯠꯂꯦ ꯍꯥꯏꯕ ꯕꯨꯙꯤꯁꯠ ꯒꯨꯔꯨ ꯀꯌꯥꯁꯨ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯃꯤꯂꯤꯇꯔꯤꯅ ꯃꯈꯣꯏꯕꯨ ꯍꯥꯠꯈ꯭ꯔꯤꯕꯅꯤ ꯃꯁꯤ ꯑꯆꯨꯝꯕꯅꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯥꯔꯃꯤꯅ ꯃꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯥꯟꯅꯕꯒꯤ ꯃꯔꯝ ꯌꯦꯡꯂꯛꯄ ꯇꯥꯟꯖꯥꯗ ꯑꯗꯨꯅ ꯃꯐꯝ ꯑꯃꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯕ ꯍꯧꯈ꯭ꯔꯕꯗꯤ ꯃꯐꯝꯗꯨꯗ ꯁꯥꯟꯇꯤ ꯂꯩꯕ ꯍꯥꯏꯕꯁꯦ ꯈꯔ ꯋꯥꯏ ꯍꯥꯏꯕꯁꯦ ꯑꯆꯨꯝꯕꯅꯤ ꯏꯟꯇꯔ ꯃ꯭ꯌꯥꯟꯃꯥꯔꯗ ꯍꯥꯠꯅ ꯊꯤꯟꯅꯕ ꯑꯁꯤꯅ ꯃꯦꯟ ꯊꯕꯛ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯐꯤꯕꯝꯗ ꯃ꯭ꯌꯥꯟꯃꯥꯔ ꯀꯝꯄ꯭ꯂꯤꯠ ꯇꯥꯁꯤꯟꯕ ꯌꯨꯅꯤꯐꯥꯏഡ് ꯒꯣꯞ ꯑꯃꯒꯤ ꯑꯟꯗꯔꯗ ꯂꯩꯇ꯭ꯔꯦ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯈꯤꯕ ꯑꯃꯁꯨꯡ ꯉꯥꯛꯅꯔꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯗꯣꯖꯦꯟꯁ ꯑꯣꯐ ꯒ꯭ꯔꯨꯞꯁ ꯃꯜꯇꯤꯄꯜ ꯏꯊꯅꯤꯛ ꯅꯦꯁꯅꯦꯂꯤꯖꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯄꯥꯔꯠꯇ ꯃꯄꯥꯡꯒꯜ ꯂꯩꯕꯁꯤꯡꯅ ꯏꯊꯅꯤꯛ ꯒ꯭ꯔꯨꯞꯁꯤꯡꯅ ꯔꯨꯜ ꯇꯧꯅꯈ꯭ꯔꯦ ꯅꯣ ꯔꯨꯜ ꯑꯣꯐ ꯂꯣꯁ ꯖꯪꯒꯜ ꯔꯥꯖꯀꯨꯝꯕꯅꯤ ꯆꯠꯅꯔꯤꯁꯦ ꯁꯣꯝꯗ ꯑꯀꯟꯕꯅ ꯔꯨꯜ ꯇꯧꯕ ꯍꯥꯏꯕꯗꯣ ꯌꯦꯛꯅꯕꯅꯤ ꯈꯟꯕꯗꯨ ꯐꯥꯕ ꯍꯥꯠꯄ ꯑꯣꯄꯦꯟ ꯐꯥꯔꯒ ꯄꯨꯔꯒ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕ ꯑꯃꯁꯨꯡ ꯃꯗꯨꯗ ꯃꯥꯁ ꯀꯤꯂꯤꯡ ꯇꯧꯕ ꯌꯥꯎꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯄꯥꯔꯠ ꯈꯨꯗꯤꯡꯗ ꯔꯨꯜ ꯇꯧꯈꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕ ꯇꯥꯕ ꯌꯥꯕ ꯅꯠꯇꯦ ꯂꯣꯏꯁꯤꯟꯕ ꯑꯗꯨꯅꯤ ꯇꯧꯅꯔꯤꯁꯦ ꯏꯟꯇꯔ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯈꯛꯇꯅ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯒꯤ ꯌꯨꯝ ꯁꯥꯊꯤꯅ ꯃꯩ ꯊꯥꯈ꯭ꯔꯦ ꯑꯦꯔꯥꯎꯟ 50,000 ꯍꯦꯟꯒꯅꯤ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯆꯍꯤ 3-4ꯁꯤꯗ ꯃꯁꯤꯇ ꯅꯠꯇꯅ ꯏꯊꯅꯤꯁꯤꯇꯤ ꯑꯃꯅ ꯑꯇꯩ ꯏꯊꯅꯤꯁꯤꯇꯤꯒꯤ ꯃꯌꯨꯝ ꯃꯀꯩꯁꯨ ꯃꯩ ꯊꯥꯗꯣꯛꯂꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯐꯣꯔꯁ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯁꯥꯒꯤ ꯂꯦꯟꯗ ꯃꯁꯥꯒꯤ ꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯐꯥꯏꯇꯔ ꯖꯦꯠꯁ ꯑꯃꯗꯤ ꯍꯦꯂꯤꯀꯣꯞꯇꯔ ꯆꯣꯄꯔ ꯁꯤꯖꯤꯟꯅꯔꯒ ꯑꯦꯇꯦꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯣꯐꯤꯁꯤꯌꯦꯜ ꯔꯦꯀꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ 3 ꯏꯌꯔꯁ ꯑꯁꯤꯗ 50,000 ꯃ꯭ꯌꯥꯟꯃꯥꯔꯤ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯟꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯃꯁꯤꯗꯒꯤ ꯌꯥꯝ ꯍꯦꯟꯕꯒꯤ ꯋꯥꯅꯤ ꯑꯦꯔꯥꯎꯟ 5 lakhs ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯁꯦ ꯀꯌꯥꯝ ꯁꯥꯊꯤ ꯈꯟꯕ ꯌꯥꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ 3 million means 30 lakh ꯃꯤ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ 50% ꯄꯣꯄꯨꯂꯦꯁꯟ ꯂꯥꯏꯔꯕ ꯑꯣꯏꯈ꯭ꯔꯦ ꯃꯤꯟꯁ ꯕꯤꯂꯣ ꯄꯣꯚꯔꯇꯤ ꯂꯥꯏꯟ 30% ꯄꯥꯕ꯭ꯂꯤꯛꯀꯤ ꯈꯨꯠꯇ 2 times ꯃꯕꯨꯛ ꯊꯟꯅ ꯆꯥꯕꯒꯤ ꯆꯤꯟꯖꯥꯛ ꯂꯩꯇꯦ ꯁꯤꯅꯤ ꯂꯥꯝꯗꯨꯅ ꯁꯤꯕ ꯑꯉꯥꯡ ꯀꯌꯥꯁꯨ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤ ꯆꯦꯟꯖ ꯑꯣꯏꯗ꯭ꯔꯗꯤ ꯍꯧꯖꯤꯛꯀꯤ ꯃ꯭ꯌꯥꯟꯃꯥꯔ ꯀꯟꯗꯤꯁꯟꯁꯤ ꯐꯔꯛꯇ꯭ꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯉꯥꯡ ꯅꯨꯄꯤ ꯆꯥꯕ ꯐꯪꯗꯅ ꯁꯤꯔꯛꯄꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯂꯩ ꯍꯥꯏꯔꯤ ꯑꯗꯨꯒ ꯁꯤꯈꯤꯕꯁꯤꯡ ꯑꯁꯤꯗ ꯕꯨꯙꯤꯁ ꯆꯠꯄꯁꯤꯡꯅ ꯍꯦꯜꯂꯤꯁꯨ ꯑꯃꯨꯛ ꯍꯥꯏꯔꯤ ꯃꯁꯤꯅ ꯉꯁꯤꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯟꯗꯤꯁꯟ ꯑꯣꯏꯔꯛꯂꯤꯁꯦ ꯑꯃꯔꯣꯝꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯖꯦꯅꯣꯁꯥꯏꯠ ꯑꯣꯏꯕ ꯃꯇꯝꯗꯨꯗ ꯏꯟꯇꯤꯌꯔ ꯃ꯭ꯌꯥꯟꯃꯥꯔ ꯑꯁꯦ ꯃꯤꯂꯤꯇꯔꯤꯒꯤ ꯈꯨꯠꯇ ꯂꯩꯔꯝꯕꯅꯤ ꯉꯁꯤ ꯃꯗꯨꯒꯤ ꯀꯟꯗꯤꯁꯟ ꯑꯗꯣ ꯅꯠꯇ꯭ꯔꯦ ꯌꯥꯝꯅꯃꯛ ꯂꯣꯁ ꯑꯣꯏꯈ꯭ꯔꯦ ꯃꯤꯂꯤꯇꯔꯤꯒꯤ ꯃꯈꯣꯏ ꯉꯁꯤꯗꯤ ꯏꯟꯇꯤꯌꯔ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯟꯂꯤ 40% ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯔꯤꯁꯣꯔꯁꯅ ꯊꯜꯅ ꯂꯩꯕ ꯃꯐꯝꯁꯤꯡ ꯃꯤꯂꯤꯇꯔꯤ ꯄꯣꯁ ꯆꯦꯛ ꯄꯣꯏꯟꯠꯁ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤቭ ꯕꯤꯜꯗꯤꯡꯁ ꯏꯚꯦꯟ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯕꯣꯔꯗꯔꯤꯡ ꯃꯐꯝꯁꯤꯡꯒꯤ ꯃꯤꯂꯤꯇꯔꯤ ꯀꯟꯇ꯭ꯔꯣꯜꯁꯨ ꯂꯣꯁ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯤꯟꯁ ꯑꯉꯝꯕ ꯃꯐꯝꯗꯒꯤ ꯃꯈꯣꯏꯁꯦ ꯕꯣꯔꯗꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯃꯊꯧ ꯇꯥꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯕꯣꯔꯗꯔ ꯑꯃꯗ ꯆꯥꯏꯅꯥꯒ ꯊꯪꯅꯩ ꯑꯗꯨꯒ ꯃꯗꯨꯗꯅ ꯆꯥꯏꯅꯥꯒꯤ ꯕ꯭ꯂꯦꯛ ꯃꯤꯂꯤꯁꯤꯌꯥ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯥꯔꯃꯤ ꯊꯥꯗꯣꯛꯂꯝꯂꯕꯅꯤ ꯑꯩꯈꯣꯏꯁꯤ ꯊꯥꯗꯣꯛꯂꯝꯅꯤ ꯍꯥꯏꯅ ꯂꯥꯎꯕ ꯀꯌꯥꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯑꯟꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯃꯐꯝ ꯀꯌꯥ ꯃꯈꯣꯏꯅ ꯂꯥꯎꯊꯣꯛꯇꯦ ꯑꯗꯨꯗꯁꯨ ꯔꯤꯕꯦꯂꯤꯡ ꯑꯥꯔꯝ ꯄꯥꯏꯕꯁꯤꯡ ꯑꯁꯤꯒꯤ ꯈꯨꯠꯇ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯥꯔꯃꯤꯒꯤ ꯈꯨꯠꯇ ꯀꯟꯇ꯭ꯔꯣꯂꯤꯡ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯣꯟꯂꯤ 40% ꯈꯛꯇ ꯃꯤꯉꯥꯏꯔꯦ ꯍꯥꯏꯔꯤꯁꯦ ꯆꯨꯝꯅꯒꯤ ꯍꯦꯛꯇ ꯅꯤꯡꯉꯥꯏꯔꯛꯄ ꯅꯠꯇꯦ ꯋꯥꯔ ꯁꯣꯛꯅꯈ꯭ꯔꯤꯅꯤ ꯃꯐꯝ ꯀꯌꯥꯗ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤꯒ ꯔꯤꯕꯦꯂꯔꯁꯤꯡ ꯑꯁꯤꯒ ꯃꯗꯨꯗ ꯑꯥꯔꯃꯤ ꯀꯌꯥ ꯖꯦꯅꯔꯦꯜ ꯂꯥꯛ ꯁꯤꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯀꯌꯥ ꯑꯃ
मिचम प्रजा सीखरी इथनिक नेशनलिटीज की बेस्ड फॉर्म तब ग्रुप सिंगना मखोई सिदा खुलाई फना लाई मखोई से मचेत मचेत ता कंट्रोल तौदरी होजिक आर्मी तालगा मसिदा अराकान आर्मी चीन नेशनल आर्मी काचिन नेशनल आर्मी केरेली आर्मी काइंसु लेखरी ग्रुप ग्रुप ने असुमना ग्रुप यामख्रे हाइदि मखोई सिंगसी म्यांमार दा पॉलिटिकल रियलिटी ओइबा हौरे अदुगा ग्रुप अमगा अमगसु यानते हाइदि अदुगा खुलाई चाइना असोमदगिने अंगम लाक्लिसे अदुगा ग्रुप अमना पान की मफमदुदा अतई चंगबा अतई इथनिसिटी की मिटयेंग खाबा असिने चिंगबा तौरबे याबनते सिरे अमरोमदा ओंग सांसु थोरक्तुना अमुक इलेक्शन तौदुना मसिदा डेमोक्रेसी की कंट्री ओइरखिनी हाइबसे यामना लुबा वफम ओइरखले हाइदि ओंग सान सू ची की मराल की सजा थमख्रिसे 200 तक 400 इयर्स फाउबनी हाइदि यामख्रे मा के सजा से रोहिंग्या मुस्लिम की सपोर्ट ता ngang की मुस्लिम लीडर्स के आसु फाखी जेल थमकी मखोय दुसु के आसु हाथ करे अमरोमदा बुद्धिस्ट मॉन्क्स के आसु फाखरी डेमोक्रेसी की दमकता लाउरबा डेमोक्रेसी पुरकलो मिलिट्री की अगेंस्ट हाइरबा आर्म ग्रुप सिंग एसिगी अगेंस्ट लोलबा कांगलुप के आसु लैदि मखोय सु जेल द थमकी जेल द सीखिबा नाखिबा मसिंग लांगमद्रेसिनी फिबम अमदनी असोम दो इख्रेसे अदुना अदुंगाई की बुद्धिस्ट की लीडर ने ओसिन वुराथु अदो मदुगी मतमदनी रोहिंग्या दम जॉब तो दो कोई की बदो मदुगी पाउदी ताखे मदुगी मॉन्क लीडर अदो मादी शांति की पुजारी नि हाइना लाउबनी ngasi di magi lecture se ta ke ngasi thok tuna law pham thok pani hojiki condition se tasin na ba adubu mak thok tuna chatlu di law khong ra di mak su tat pa yai haiduna mak se lot khrairi masi tanatana myanmar gi manung gi wari yamna sathi yamna sangi adubu wa ba na ba lai ba sine chingba se masi marang yam kai re masi hoji hoji condition da maram di makoi si unified control ma gi bakha leitre group chai khre imung manung de chai ki ba bi imung du wap ta madu condition the political peace amasung stability leitaba leibak ama hoikre hairi masini hojuji ki Myanmar ki sambat pa condition. Thanks for watching.